Tamgee Leingakna singi administration da Khut Thingjillakkanu haina Kuki MLA ahumna warning tawrakre. Imphal East District manung chana leiba Yangang Pokpi, Thamna Pokpi, Sana Sabi, Santi Khongbal na singba khulsing asiga tainaba chingthaktagi Kuki militant singna tha asigi kunmaridagi nungmai amadi bom kapsilaktuna ngarang phawbu landarakhiba adu ngasi security force singna operation chathaduna Kuki gi bunker sing thugaikre. Ogi matung ina ngarang ayu anganbadagi hauna central force sing maru oina masing yamlaba BSF ke personnel singna singi area sing asida operation chathaduna bunker sing adu thugaikhibani adum oinamak imphami amadi khusukulai singba phagatpagi paudi leite serak asida Kangpokpi ACG MLA Nepcha Kipjen Saitu ACG MLA Haukulet Kipjen amsung Saigul ACG MLA Kimnyo Hangsingna puna khoyek pidum thadrok pacherol amada maitai khulai pipe sin handak landarak mafam sing asi singi administration ni makha da leba mafam sing ngaktani masida tamge administration Khut Thingjillakkanu ba honarakba lepkadabani arambai tengol state force trojan horse oina sijina duna Kuki singi matakta landarak pasi matungda amuk hana tawganu maitai singna Kuki singnam taba area da Christmas maya da landarakwa asina lamdam asida tangdu laitaba hanjilaknabagi lambi adu kakthatpa oina thokle Kangpokpi district cycle subdivision ki manung sana laiba Saibol Tuichin Monjang amadi S Khonom hai na singba mafam sing asida maitai khulai paibu singna haukiba numit kharani asida leptuna landarakpagi thawung asi akan mongda kandiem tawi Kangpokpi district ki mafam sing asi aikoi ki administration ni makha da lairama mafam ni asigu mafam asida tampak ki administration na Khut Thingjillakkanu ba honarakpa haibasi awang thakta kandiem tawi Kangpokpi ki miyam gi mihut sing oina haukiba tha tarapan asi miyam gi thabok tawduna lakpani masida lining gi furup ki miot minai kaya khangduna laklingi cherak asida amuk harau kumagi matamda landarakpa asi yamna laibak thibani maram asina Kuki singna mikup nahum singna leiduna external aggression asidagi ngakthok minasi inter agency unified command so chingkhong singyada maitai khulai paibu singi kem amadi bunker na singba sandana bathabak paikhat piu irang asida Kangpokpi gi MLA singnadi miyamgi apamba matung ina aikhogi political inspiration adu phangnaba yamna leibak macha taba mongda thabok sing pakana honadun lakli adu maitegi MLA singnadi asigumba thogdang lobu leite ningsing baya abdi Kuki militant sing tha asigi kun mari dagi Yangang Pokpi gi akoi bada leiriba khulsingda landarakpa asida Sana Sabi Thamna Pokpi na singba khulsingi khunja sing lanjena dun leiribani masigi sumatakta Kuki militant singna kablakpa nongoi maru na pandagi special commando gi personnel ama volunteer ama amdi paumi ama sokhiba leikrabani army nya pujalaga lai ni ko police salary ne khorongi Paibi haudokhibagi nifuga mari suba kumon thorom pangthokre Leingakki asoipasing kupsinanaba maira paibi singsi nare haina imangan bina maral sikre lamdam asida thokliba wathok kayada maira paibi na thauna laina achobu thodang loroki adubu tangdu leitadraba phibam asida Leingak asigi asoi aran kupsinanaba honarakpada maira paibi singsi nare masina maira paibi sing matho hantarakpani haina apunba Manipur kanba imalup amkilgi president Lorembam nganbina phongdokre all Manipur women social reforms and development samas samna nupi samas haina khangnabi lup asigi maira paibi hogdokhiba nifuga mari suba komon numit ngarang Imphal gi gem hall da pangthokhiba lunana Lorembam nganbina hai maira paibi sinanga lingai matamda loromba thodang amadi makhoi gi thawna aduki matik thagatpam thoi matam amada chap manana amato oibelising amagi makhada apunba oina salamani adubu hogjikti political ni khudong chaba lawna bhonabada kanaguma miyoi kharana humduna purga tokhai ta nanabagi mami ama chaun uribasi laibak thibani Leingakna sijinariba maira paibi sing asi ojo oithak pamba miyam gi thawgolda saruk yaningdaba miyoi kharki warini mitai gi I chenba Manipur gi yaifana bhonabada manglomda changsinaba thawna phabi ima kaya amasu ngasigi mirol asida mathau tai adumak lengdana leiribani hojik Manipur tholi birang asida suspension of operation da leiriba Kuki militant singna ground run thugaiduna satharakliba attack sing asida Indiana yenglaga leiba asimak proxy war ga chobu khudam amani Manipur gi apunbugi saktam thugaina bhonariba asida mapan dagi kangron kaina sangsilakpa mitop kayana lan taraklaba phawda Leingak asina khangsinadana leibasi yamna laibak thibuni haina mahakna phongdoki
saknairaba aiba sana lukhoi leikidre malemgi tungan tungan mafam singda kundariba mitai inat lining sandokpada achoba thodang lauramba manipurgi sumang lilagi script writer mitai puyagi wari liba sana lukhoi ngarang ayu anganbada mahaki poknofom lamdam chana mayai likaida leikidre masagi sahi humdraga manga sukraba saknairaba aiba sana lukhoi gi loinabi machanupa ahum amusung machanupi ani leheuri oinam lukhoi pithrokpa amaga lonana wari libagi lamda masagi sahi tarang nithoi subadagi lebang miyam sakangnaba horaki mitai puyagi wari liba oinam sangai gi masunupa oibadagi mabuka hena mitai lining gi lamda mapung phaba tijloi haibadu oiraki wari liraka horakiba oinam lukhoi sumang lila iduna miyam gi thagol toraki ngallingai matamdagi pause kanglei khol amasung kholauda paumi oina horaki tongan ba pause kayagi kalamnis oiki Zawrakna lila samag yangkai hena iramagi manungda panbaya bakharadi iginong chaina pung nongan khidraba ahing sajibugi nonglei kheba singi napomda ipam mai haure hingbagi dabi kaidongoi hingani ahing nangari yotki kolu nimit kapa kaisamthong thoibina singba panbayai Manipur State Kala Academy amasung Manipur State Sumang Lila Council sinba Manipur pumbagi sumang lilagi athoi ahen tanabada batch script ke mana tara nipalak phangraba miyoini second best script ke mana mapalak phangkre all India Radio Imphal amsung didike Imphal da sakhanglaba maitai puya wari liba ama su oirami Manipur amadi Manipur gi mapanda sanamai lining sandokpada maru oiba thodang loromi Bangladesh Myanmar yauna malem gi maitai tabampham kayada koina satuna maitai lining sandoklamki Kangla Port Board Kangla Religious Committee gi member su oirami Manipur University of Culture gi Dance Department gi faculty member oibaga lunana University asi lingkatpada achob thodang laukiba misak amasuni